ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ Donate Organs Save Lives ꯍꯥꯏꯕ ꯊꯤꯝꯗ organ donationꯒꯤ bicycle rally ꯑꯃ Regional Institute of Medical Sciences RIMSꯗꯒꯤ ꯂꯝꯊꯥꯈ꯭ꯔꯦ꯫ ꯈꯨꯔꯨꯝꯖꯔꯤ ISTV ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ Donate Organs Save Lives haiba thimda organ donation gi bicycle rally ama Regional Institute of Medical Sciences RIMS Imphal na Rotary Club of Imphal amade Manipur Adventure and Mountain Biking Association ga khutsamnana RIMS Imphal dagi Kakching Public School fawba chatkhre cycle rally adu RIMS ki director Professor G Sunil Kumar Sarmana lamthaki rally lamthabaga mari lenana Sunil Kumar na phongdokhibada India da tongan ba organ transplant tawbagi tangai fadaba miyoi lak mga rom leibada masana transplant tawnaba thorakpa miyodi listing kunrom tamak thorakli leiriba gap asi mention naba organ donate tawbagi ihau hingatnaba awareness piba tangai fadaba leiri miyoi amana khudong thiba thogdokta leikhidabada mahaki brain natana atai organ pumnamak donate tawba yai ahingba mi amana donate tawbadi organ loinamak yadabana leikhidraba matungda donate tawbana miyoi kayada kanaba piba ngamgani isagi organ donate tawduna leikhidraba matungda miyoi kayada kanaba piramnaba Miyoi khudima organ donor oibiu haina appeal tawri. Me amana disease organ donation ji na khoi wat is aduna singum mayam se khoina public ta organ donation gi khoi gi achoba hindrance haragati mayam da khoi gi misconception public ta khoi gi sensitize to ba ya maru oi ha ba si khoi gi world gi oi ba kaino ni aduna khoi gi ngasi gi effort asida khoi gi public kam khoi gi media gi through da khoina thamjaning si mayam disease organ ai di accident to ba da imung gi laitaba mi ama Duna magi organ do piramaga then another life many life can be supported adu nga sai gap ot lai 5 lakhs ki demand do dagi koi 18-19,000 khak lai si kamaina over the period of time mayam si koi gi gap se mengkhat kadagi have si da mayam pulap effort ama tongna ba nga si gi second rally gi through da ina mayam da appeal togeri Manipur Cricket Association MNCA gi President amade Secretary oina Thawpuramba Nongthongbam Jiko Laisang Them Ronel Galoinana Miyoi Nipan Association asigi Thawpuramba dagi chahi ohum gi matam loiraduna English ngani kun manga amadi kun nipan fawbagi chahi ohum thawpunaba anoba office bearer khang nabagi damag lakadori chahi English ngani kun taruki January kun mathoi da pangthoknaba same saba loire hai hiram sigi matangda network asigi senior sports journalist Boyai Nongthongbam dagi paudam ama Manipur Cricket Association MNCA gi saliba sok lising ani sumna kumanga dagi lakadoriba sahi sok lising ani sumna kunipan phawbagi sahi ahum gi thawpunaba anoba office bearer khannanabagi damak lakadoriba sahi sok lising ani sumna kuntaruki January tang kunmathoi da pangthokadoriba election mai pangna pangthoknaba sem saba loire haina pangthokadoriba election asigi electoral officer oina khallaba IAS ke Radha Kumar na network asiga akhananu unabada phongdorogli hiram sigi matangda ngasi luang sangbam gi luang popa cricket stadium gi electoral officer gi office ta network asiga akhananu unabagi thoramda electoral officer oigadoriba ke Radha Kumar MNCA gi general manager Tommy Thingomamadi association asigi cricket operation Soibam Lalit Chandra su saruk yakhi ke Radha Kumar na makhatana pangthokadoriba election gi mafam amadi matam yauna event singi detail sing phongdok laduna Manipur Cricket Association MNCA gi affiliated unit kunthra mapandagi lakadoriba mihut kunthra mapanna yamna pukchen sengna apamba candidates singda maman yamlaba isagi voting right piduna sayana ba yaudana mai pangna pangtobngamna ba honaminasi haiki
Cricket Association की memorandum of association and rules and regulations is strictly based on the rules and regulations of BCCI. The BCCI की memorandum of association rules and regulations is सेमकपदा कोई BCCI की court case साउन तौना की apex court Supreme Court की 2018 द pass तौन की बेतु की matungina semakpa ne khanga dorine the president vice president secretary joint secretary treasurer then an elected post of member of committee of management ado kuntrama pan segi representative tu nanga sagi vote si secret ballot ta torga khalaka do pa madu gi du khanna bangrang ki notice thokre khoi 26 December 2025 ta ngang thokre club kuntrama pan segi representative khallo haibasigi notice thokre Madhu Matuna they will accordingly act. Arana who Yabra objection case and draft roll to single never. Madhu Torani and draft roll to dispose of objection man to dispose of draft roll to final Tarani, nomination Torani, scrutiny Torani, the scrutiny can do Yangaga. Withdrawal Kakadu Yangaga Madugi cannot not belly contest over the candidate man with final Taraga 21st January. Tara the Ginapung Ani Bhogda. Election tawni no pung home the result declare tawni masida aina electoral official oina laiba sida tomiga lolit chandra anina almost ARO dona when assist on in 24/7 sida phamdra ka sumoi the chesang piramba kai kai lo yani BCCI ya chopa nation gi wana tawbi Supreme Court yona gi badu dagi Supreme Court ki judgment 9th August or manka 2018 the passed out gi matung my judgment in line with the judgment MOA rules and regulations is same and the BCCI gi model is the Manipur Cricket Association su same madugi kanonina akoina su as far as possible my duty is that I don't violate P provision me am say violate of the no hotna to smooth free and fair election oina basi koi level lagi ngam thakta hona jagena ningjari masidasu club ki members and representative oigador memsi like issue hairaba 21st century gi second decade yokhala ba kanoni tuna election to by si makada by si lebani but that is decided by the voters akoi gi sinjari officials in yam transparent oina hona gani madugi patience laigado do masama sana loina educated over minian akoina lobjay maduna yamna charang kharang na ba khoigi ekta amakhagi village level gi election makti natte na lobjay do claim laiba objection laiba singsi hainaraga da keno to sort out to ba problem haktan and then we are giving ample opportunity to them any steps lor bantam da objection file to na matampi aduga objections into fazana mamutana ningrasi yaya de have decision so clearly pini madu deadline loina thami madugi time frame to the loina chathana so that the whole exercise complete on 21st January to loishinna basi akoi gi target si club mayam na su matiang pibi na basu ni request of jari to pi su pibi rakani na sa tawse Paugi marak thana tame break mata longminase लाकदरब कुमसी सेही इमोइन इमागी इरात पूजादा अंगोबंगा मैते शरेंग कटपी हो फंगफम एस तोम्बे एंड सन्स पेंगबा फार्म हियांगथांग अककदब मसिंगनी ngasimak order tobi ho लाकदरब कुमसी सेही इमोइन इमागी इरात पूजादा अंगोबंगा मैते शरेंग कटपी हो फंगफम एस तोम्बे एंड सन्स पेंगबा फार्म हियांगथांग अककदब मसिंगनी ngasimak order tobi ho Slopeland College of Teachers Education की Master of Education M.Ed की दमक लाकलिबा सेशन 2025-26 की एडमिशन तौननब की दमक अकक नव सीट खरगी खुदोंग जाबा पिजरी खुदोंग जाबा सी लौबी होनब की दमक मखाद पिजरीबा कांटेक्ट नंबर 9615965922 नत्रगा अखुगी ईमेल slopelandcollege@gmail.com दा कांटेक्ट तौबियु मतमगी नुंसित नुंसा अमदि अयिंग असाना मरम मोइरगा लोक तुंगबा अमदि खुबन सिंगबा तत्तना थोहल्ली पुमनमक सिबु खुदकत फहनबा ngamlaba Capidon Cup Syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon Cup Syrup thakpiu Capidon Cup Syrup Dada Ngebe makigano Azan thamo Sige yun say next time tina check sin na lapsi laga tham ko bani ne Dada nang se
जुहार हाबगा अमत कीदरबो असुमना मयामदना मचलबो नापसनदुगम मसिगी युमसिबु असोय नान कोकदबतगी एक्सटेक टीएमटी ना नापसेली एक्सटेक टीएमटी जोर हाबदी नापकोकना बसेमबनी जर्मन टेक्नोलॉजी सिनबना कंक्रीट का तोपलतिना मतमदा कपांगल अमुक हेना हेंगलले एक्सटेक टीएमटी स्ट्रेंथ इज इन द क्विक होंगलगलिबा पुंसिगी लंबीसिदा अरैबा चाबा याबा मखै चासिनदरी अदुने हिदाक लांथक कयाम चादबा यारक्ते चासिलिबा सिंगदुना अदोमगी लिभरदा कयाम सोखली खंगबिब्रा लिभर नबु सोकलबा चानिंग थकनिंग फाउदबा पुक नुंगाइतबा खोंग हांबा नुंगाइरक्तबा अमदि कुचु कुमेन सेंहललक्ति खुदिंग मक्सिबु ngakthokke hairabadi जोलिप 100% नेचुरल सिरप अमदि कैप्सूल जोलिप 100% नेचुरल सिरप एंड कैप्सूल ब्रेक की मतुंग ताराम नोकचरी लोशिलकपदा मरोइबा पाव अमुकना पिजरी Donate organs save lives haiba themda organ donation ki bicycle rally ama Regional Institute of Medical Sciences RIMS dagi lamthakre Hauzik fawbi ki Noon-Istv na sandokchaba Manipuri paw matang zaloizare miding tabiri